न्यूटनना हेनरी की खोंजेल ताबदा खोंजेल थोकता न्यूटनना तयाय सिदलई असी हाइरगा हराउबना लोइरे नीलमना याम पाखतना इमा सिदिए कमाइन तौनी तौरी सिदिए लैमना हे मुथिए थोंदो लोक तोक्सिलो वाहै दु ताबदा हराउजरंबा न्यूटन दु अमुक कप्पगा मयाम्बा तानबा हाइदना नंहौररोय मतागुम मसादु लैबाकता सिटला सिटलागा कौरई न्यूटनना तयाय आई सिदलई अइबु अमुक लौबला तयाय मुथीना थोंदु चंगसिलगा सटलोनसिनकी अदु उबदा थमोय कायरबा न्यूटनना कन्ना लाउनबा कयार हना होनाजै अदुबु उपाय लेखिदे मयाम चंगदना माबु फुरगा मचिन मेलगा थमी न्यूटनना लाउबा ngamdana सुमाइना तौरमी अदुगा मागी मचिन मेलिबा खुतु सतोगा लाउनबा कन्ना होनै मसाकदु थेक्तोगा कयार हना होनै अदुबु उपाय लेखिदे तालक्तुदा हेनरी सु योक्सलई न्यूटन बु कौरई हेनरीना इबुंगो मचा ताब्रो थोंसांगदो सोमदना मयाम चंगदना न्यूटन बु खरा मना मखोंग मखुतु फाजिली अमना मु मचिन मेनसिलगा थमी न्यूटन दी उपाय लेतना मिलु अनिदु इरांग सिंथना थमोय सोकना कपजै हेनरीना अमु अनिरा कौबदा खुमलक्त्रबदै मासु मचिनदा सोलई हेनरीना तुंग्रजाला कैनो खंगदेने तुमजरसनु असी हाइरगा चटकी मनुंगदा लैरिबा न्यूटन नदी हेनरीना ngango पुमनमक तारिबनी हेनरीना अदु हाइरमगा चटकीबदु ताबदा न्यूटन मातुमदे हाइबगी मतागुम मंगक्तु नोमी मयामदु हेनरी चटख्रे खंगबदै न्यूटन बु थादोरई अदुबु हंदक्ति न्यूटन लाउबा खोंबा अमता तौद्रे तुमिना चाइना सिंदु खांगागा लै मिलुदगी पी सिंथबा लेपते जेम्सु तौरिबा मतौ अदु उबदा खरदि नुंगाइतबा फावी मासु का अदु दैथोकी नीलमना हे लमजा सरा नंगना करिगुंबा ngasi थौदोकसे कनागुंबा अमगी नाकोंगदा ताहलदि नंग हिंफम लैरोय खंगाबा असी हाइरगा न्यूटन की टेबल दगी फोन अमा लौथोगा उदुना चटकी न्यूटन दी करिगी फोनो हाइबा अमता खंगबा नते कमदौना का सिदा थमलमलिबा हाइबसु नीलमना मुथीदा मिची खचिलगा चटकी न्यूटन दी तौरिबा मयामदु करिनो हाइबा मसाना ज्ञान ताद्रे तुमिन्ना लेबाक मखादा मसादु लोइना तासिलगा अंगाउबा अमगी फिबमदा लै सोमदना मयामदु लाई खुरमनबा कन्ना लांगनरी हेनरी सु यावी इमुंगी मी पुनमक लोइना सुई विद्यालक्ष्मी सु मखोंदु सोकपा सारगा सेक सेक्तना थोगलई अदु उबदा मयाम चंदना विद्यालक्ष्मी बु पुथोरई विद्यालक्ष्मीना एखोई इबुंगो मचादी मयामदु करिसु खुमदे मखोई मसेन किरुप किरुप येंगनदना लै अमुकसु हाइरई विद्यालक्ष्मीना कइनो इबुंगो मचा हंगागा नोइना तौनरिदुना हेनरीना खुमलई इचे इबुंगो मचा तुमहौरबने विद्यालक्ष्मीना कइनो ngasiदी लाई खुरमबा याउदे यारोये कौरोचो मुथिए चलो मुथीदु नीलम खोइदे येंगई हेनरीना यारे तुमजरसनो इचे अखोय अदुम खुरमबसे विद्यालक्ष्मीना होय होय असी हाइरगा मयामदु लाई खुरमबा हौख्रे ngaki tungda makoisu lai khuramba loiraga chak chanaba taunarei विद्यालक्ष्मीना हे मुथिए इबुंगो मचादो कौरो चक चानबा मी फत्ता मयामदु विद्यालक्ष्मी की वहाइदु ताबदा ममित मना चप चप युंगनग्रे मुथीना तपना खुमलई इचे तामोचादो चक चानिंगदे हाइबने मुनांदी मुथीदा याम साउनिंगना येंगई ममितु खाना विद्यालक्ष्मीना कइनो ngsaयुक्तै चाबोय चादबोय तौरगा बर्तन मिथुए हाइदना नीलमना मीना चानिंगदे हाइरगा याम हेंजिलानु येनिंगदे विद्यालक्ष्मीना कइनो इनमा चानिंगदबा यारोये अमुक नादोयगी तौरिबा ओइरमनी लैमना हे वाथि nganगनु नंगी चाफम थोकपदो चाव विद्यालक्ष्मी दी इछौ लांगबदा लोइरे हेनरी सु खोन कलब यारे चे नंगमसु मीना चानिंगदे हाइरदी कोकतो कई कइनो चासिलमनी विद्यालक्ष्मीना याम साउना यारे नोय चानिंगगा चारो आई इबुंगो मचा याउददि चारो असी हाइरगा न्यूटन की मनाक्ता प्रप प्रप लाई अदु उबदा मयामदु पाखतनरे हेनरीना ममितु खाना येंगगा हाइरई कइनो नोइबो चाक याम लामे हाइदाइने चारो कइदरगे लैमना इबेमा कौ मखा ताबा नंगदे हेनरीना तिंखतना लाउरई कइनो इबेमा हाइदे चारम थलम दाइदा मी कौनी खंगद्रगा अमु इबेमा काइना नोय चाफम थोकपा चाव मयामदु हेनरी कीदना करिसु हाइदे तुमिन तुमिन चाबा हौनरे
Ngasigi numitsidhi moigi imung khudingmak laida chaklu katlaga punna mafam amada leibakta famlaga chai adubu Henry khaktani magi tongana table ama tharaga chaba Henry di sujamni thalaga kai pa I haina yengaga chakre Somdana Newton di makhada taduna lay kapjaba natana karisu tawba ngamjade Vidyalakshmina mapandai Newton bu kawkawdana lakpadu tabada Newton makhada taduna layrambadai yam wana amungda kanaba honai namdana di kare aduga purilli silli phajib supchillaga tumba saraga lay Vidyalakshmina hek changakpaga Newton dumlambadu upada nofe tawraga amungda famtharai Vidyalakshmina is kai hada nungaina tumiba yekune ase aibu haudoksirane haudaroida tumjarasanu ngak leraga haudogi asi hairaga magi phone du puthoaga tompokta call tawi tompokna hello tabro hello Vidyalakshmina nang kaida laige yam langina tompokna ai ngai khongda laye lilayang bajaliye Vidyalakshmina kiraga nganglai oha nang aiga matapuda khai koidana lairaba khangni phone ka ingonda sungtau torakanu asi hairaga phone du kakthali tompokna amuk call back tausilai Vidyalakshmina kaino ha kai pamge nupi masak phajaba yam koidana layu kaino aingonda kaigi tawreino tompokna Vidyalakshmi bu nungsina hairei tompokna nungsibya nangse onthokna nungsikhre da ko taibang semba mapu mabu aina hainingai leidana thagali Vidyalakshmina kaigi tompokna asuk nungsiba asuk phawa nupi sibo kaida mu phangukine nang na ibu nungsiba se ingondai kaisu heloi ko nungsibi Vidyalakshmina yare kadar doranu khangjari bungo tompokna haima asengbane nangbo Vidyalakshmina aduga kaigi koiba pangsata chatliba tompokna aibo yam chatbrone sangsu sangdana mi ngak sangbada ngasi khak chatbane Vidyalakshmina kana chatlino tompokna saniga puna chatbane Vidyalakshmina ngai khone aina khwaidai sauningba amana nangna phone se aina tawraktringai sungtau tawraktrise kaigino ha tompokna noaga haima ha mase yengone nangna khangi duni aise ngakta sangbra Vidyalakshmina taning dicho tompokna ado ai thamage ko mi ngai leire bye bye asi hairaga phone du kakthatkre Vidyalakshmi su Newton hogalaga sakpuna chaminana haina phone metlaga lay Newton di tuminna lotna ngasaidai kapsari bani mana aseng bahairaga machegi oigadaba fibam adu khanduna karisu haide ngaktang leiraga Vidyalakshmina Newton bu haudorai Vidyalakshmina ibungo macha tabro hagolose karinu masibu mamaya mitka se loina khumjilaga tumise Newton su machena khangkhiba tare khanduna kemta khumde tumba saraga lay Vidyalakshmina hanjin masadu nomdana kaubadai masu khumlai yam tapna Newton na iche haudora nuwa ai ngakta tungge asi hairaga mamai du kupsilaga lay Vidyalakshmina kaino nangbu ngawrbo sagra kansida phajibtuga lawtho asi hairaga selauna thai yam kana su tharuba nate Newton di masadu loina chikpa saba tawribanina nabana ngawre ayuma Vidyalakshmina kadar khan yare hogolo Newton na iche please ngasidi chak to nang cha thoro aisu chak lamba hinmandana kanagi birthday kaina kaino khara chasille Vidyalakshmina oha nang die taptai charaga tumiba oire aduga aina ngasai dei ngahenba kauna di cho ai chatle asi hairaga Vidyalakshmi du chatki Newton di mache chatkibaga phajib tu hangdoaga thamoi sokna kapchai Newton na che nangbu aigi che hoina fangjaba Newton aise kaya da laibak phakraba adubu aigi laibak na thirisu ima punde haiduna aibu asi hairaga kapchai Newton na magi haukraba angang oiringai ki punsibu nanghauna na ningsinglai Vidyalakshmina mama coffee thakninge semo asi hairaga Newton da mu onsila aga abungo macha nang coffee thaoidra Newton na cheche thakani ai chak yam lame
ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯃꯃꯥꯗ ꯀꯧꯔꯒ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯏꯕꯨꯡꯉꯣ ꯃꯆꯥꯒꯤꯁꯨ ꯄꯨꯔꯛꯑꯣ ꯀꯣ? ꯂꯩꯃꯅ, ꯏꯕꯦꯝꯃ ꯅꯪ ꯀꯣꯐꯤ ꯊꯛꯀꯦ ꯍꯥꯏꯗꯣ ꯁꯦ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ, ꯃꯃꯥ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯆꯥꯒꯤꯗꯤ? ꯂꯩꯃꯅ ꯁꯨꯛꯇꯣꯛꯂꯒ, ꯌꯥꯔꯦ ꯅꯪꯗ ꯊꯛꯑꯣ, ꯃꯥꯗꯤ ꯄꯤꯊꯛꯑꯣꯏ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ, ꯀꯩꯒꯤꯅꯣ ꯃꯃꯥ? ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯆꯥꯁꯦ ꯍꯧꯖꯤꯛꯇ ꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯦ. ꯂꯩꯃꯅ, ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯊꯛꯇꯧꯕ ꯀꯣꯛ ꯊꯛꯆꯤꯜꯂꯣ. ꯉꯁꯥꯏꯗꯩ ꯀꯣꯐꯤ ꯊꯛꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎꯖꯔꯝꯕ ꯑꯉꯥꯡꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯨꯞꯊꯗꯨꯅ ꯂꯩ. ꯅ꯭ꯌꯨꯇꯟꯅ ꯋꯥ ꯉꯥꯡꯕꯩ ꯔꯥꯏꯠꯁꯨ ꯃꯇꯤꯛ ꯂꯩꯖꯗꯦ ꯌꯨꯝꯁꯤꯗ. ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯛꯏ, ꯆꯦ, ꯑꯩ ꯊꯛꯅꯤꯡꯗꯦ, ꯅꯪ ꯊꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯏ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯁꯥꯎꯔꯒ, ꯌꯥꯔꯦ ꯑꯩ ꯊꯛꯅꯤꯡꯗꯦ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯁꯦ ꯅꯪ ꯊꯛꯑꯣ. ꯅ꯭ꯌꯨꯇꯟꯗꯤ ꯂꯩꯃꯕꯨ ꯀꯤꯗꯨꯅ ꯃꯃꯤꯠꯇꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯉꯛꯏ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅ꯭ꯌꯨꯇꯟꯅ, ꯆꯦ, ꯑꯩ ꯊꯛꯅꯤꯡꯗꯦ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯝꯗꯅ ꯅ꯭ꯌꯨꯇꯟꯗ ꯀꯣꯐꯤꯗꯨ ꯄꯤ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯅꯪ ꯁꯤ ꯊꯛꯆꯤꯜꯂꯣ, ꯆꯤꯆꯦ ꯇꯨꯏꯁꯟ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯅ꯭ꯌꯨꯇꯟꯗꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯂꯩꯇ꯭ꯔꯗꯤ ꯐꯨꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯅ꯭ꯌꯨꯇꯟꯅ, ꯆꯦꯆꯦ ꯑꯩ ꯂꯥꯛꯀꯦ. ꯂꯩꯃꯅ, ꯍꯦ ꯂꯝꯖꯁꯔꯥ, ꯅꯪ ꯁꯤꯒꯦꯔꯥ ꯍꯥ, ꯃꯤꯅ ꯇꯨꯏꯁꯟ ꯆꯠꯂꯒ ꯏꯟꯅꯒꯦ ꯀꯥꯏꯅ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ, ꯃꯃꯥ, ꯀꯔꯤꯅꯣ? ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯕꯁꯨ ꯅꯠꯇꯦ, ꯀꯔꯤ ꯋꯥꯉꯥꯡꯅꯣ? ꯅ꯭ꯌꯨꯇꯟꯗꯤ ꯃꯆꯦꯕꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯂꯩ. ꯇꯥꯂꯛꯇꯨꯗ ꯃꯨꯅꯥꯅ ꯀꯧꯔꯛꯏ, ꯏꯕꯦꯝꯃ, ꯅꯣꯏꯒꯤ ꯒꯥꯔꯤ ꯂꯥꯛꯑꯦ, ꯊꯣꯛꯂꯛꯑꯣ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯅ꯭ꯌꯨꯇꯟꯗ ꯄꯤ. ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯆꯦꯆꯦ ꯆꯠꯂꯒꯦ, ꯅꯪ ꯑꯗꯨ ꯆꯥꯔꯒ ꯂꯩꯔꯝꯃꯨꯀꯣ, ꯆꯥꯛꯀꯗꯣ ꯐꯖꯅ ꯆꯥꯊꯣꯛꯑꯣ, ꯆꯦꯆꯦ ꯉꯥꯏꯔꯝꯃꯨꯀꯣ, ꯕꯥꯏ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯁꯨ ꯆꯠꯈ꯭ꯔꯦ. ꯅ꯭ꯌꯨꯇꯟꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯦ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯂꯩꯃꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯑꯒ ꯅ꯭ꯌꯨꯇꯟꯅ ꯄꯥꯏꯔꯤꯕ ꯀꯣꯐꯤ ꯀꯞꯇꯨ ꯂꯧꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯆꯍꯤ 4ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯏꯗ ꯀꯣꯐꯤꯗꯨ ꯍꯩꯖꯤꯜꯂꯤ. ꯂꯣꯟꯕ ꯀꯨꯏꯗ꯭ꯔꯤꯕ ꯀꯣꯐꯤ ꯑꯁꯥꯕ ꯑꯗꯨ ꯄꯤꯛꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ. ꯅ꯭ꯌꯨꯇꯟꯗꯤ ꯑꯉꯥꯡꯅꯒ ꯑꯣꯏꯔꯦ, ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯒ ꯀꯞꯄꯤ. ꯅ꯭ꯌꯨꯇꯟꯅ, ꯃꯃꯥ, ꯑꯩ ꯁꯤꯔꯦ ꯃꯃꯥ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯑꯣꯜꯂꯒ ꯀꯞꯄꯤ. ꯂꯩꯃ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯩꯇꯅ ꯉꯥꯡꯉꯛꯏ, ꯅꯪꯗꯣ ꯁꯤꯈ꯭ꯔꯣ, ꯑꯗꯨꯅ ꯋꯥꯏ ꯁꯪꯉꯅꯤ. ꯇꯥꯂꯛꯇꯨꯗ ꯅꯥꯀꯟꯗꯩ ꯖꯦꯝꯁꯁꯨ ꯌꯥꯎꯁꯤꯜꯂꯛꯏ. ꯖꯦꯝꯁꯅ ꯀꯔꯦꯝꯅꯅ, ꯃꯃꯥ, ꯑꯩ ꯁꯤꯔꯦ, ꯑꯩꯁꯨ ꯅꯪꯒꯤꯗꯥꯛꯇ ꯂꯥꯛꯀꯦ. ꯂꯩꯃꯅ, ꯀꯞꯄꯨ, ꯅꯪ ꯀꯞꯄꯒꯅꯦ ꯉꯁꯤ ꯁꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ. ꯅ꯭ꯌꯨꯇꯟꯗꯤ ꯂꯥꯎ ꯈꯣꯡꯗꯅ ꯂꯣꯏꯔꯦ. ꯂꯩꯃꯗ ꯍꯥꯏꯖꯔꯛꯏ. ꯅ꯭ꯌꯨꯇꯟꯅ, ꯃꯃꯥ, ꯑꯩ ꯌꯥꯝ ꯅꯥꯏꯌꯦ ꯃꯃꯥ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯒꯤ ꯐꯤꯖꯤꯗꯨ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯄꯥꯏꯔꯨꯏ. ꯑꯗꯨꯕꯨ ꯂꯩꯃꯅ ꯂꯥꯛꯇꯅ ꯏꯜꯂꯛꯏ. ꯂꯩꯃꯅ, ꯂꯝꯖꯁꯔꯥ, ꯑꯩꯉꯣꯟꯗ ꯁꯣꯜꯂꯛꯀꯅꯨ, ꯅꯝꯃꯥ ꯑꯁꯤꯕꯗꯨꯗ ꯍꯥꯏꯔꯨꯆꯣꯆꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅ꯭ꯌꯨꯇꯟꯕꯨ ꯃꯈꯣꯡꯅ ꯀꯥꯎꯊꯠꯂꯝꯃꯒ ꯆꯠꯈꯤ. ꯖꯦꯝꯁꯅ ꯑꯃꯨꯛ ꯀꯔꯦꯝꯅꯔꯛꯏ, ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ ꯑꯉꯥꯡꯁꯦ. ꯅ꯭ꯌꯨꯇꯟ ꯃꯌꯥꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯒꯤ ꯅꯤꯡꯗꯅ ꯀꯞꯂꯛꯏ. ꯅ꯭ꯌꯨꯇꯟꯅ, ꯇꯥꯃꯣꯆꯧ, ꯑꯩꯒꯤ ꯃꯥꯏꯁꯦ ꯌꯥꯝ ꯁꯥꯏꯌꯦ, ꯍꯤꯗꯥꯛ ꯇꯩꯕꯤꯌꯣ. ꯖꯦꯝꯁꯅ, ꯑꯁꯥꯏ ꯆꯠꯊꯣꯍꯦ, ꯑꯥꯗ ꯅꯝꯃꯥ ꯑꯁꯤꯕꯗꯣ ꯃꯉꯣꯟꯗ ꯍꯥꯏꯔꯨꯆꯣꯆꯣ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯠꯈꯤ. ꯅ꯭ꯌꯨꯇꯟꯗꯤ ꯃꯤꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ. ꯅ꯭ꯌꯨꯇꯟꯒꯤ ꯀꯥ ꯃꯅꯨꯡ ꯌꯧꯔꯛꯄꯗ ꯌꯦꯡꯉꯒ ꯂꯩ. ꯃꯄꯤꯁꯨ ꯆꯗꯨꯝ ꯇꯥꯔꯛꯏ. ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯗꯕ ꯃꯑꯣꯡꯅꯤ. ꯑꯁꯤꯗ ꯑꯋꯥꯕ ꯅꯠꯇꯦ, ꯄꯤꯛꯈ꯭ꯔꯕ ꯃꯥꯒꯤ ꯃꯀꯣꯛꯇ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝꯁꯤ. ꯃꯌꯥꯝꯕ ꯃꯆꯦꯒꯤ ꯀꯥꯗꯅ ꯐꯖꯕ ꯄꯤꯛꯆꯔ ꯀꯌꯥ, ꯗꯦꯀꯣꯔꯦꯁꯟ ꯀꯌꯥ ꯊꯝꯃꯤ. ꯁꯥꯟꯅꯄꯣꯠꯁꯨ ꯄꯤꯛ ꯊꯜꯂꯤ. ꯐꯖꯕ ꯐꯃꯨꯡ, ꯐꯖꯕ ꯇꯦꯕꯜ, ꯐꯖꯕ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯀꯌꯥꯅꯁꯨ ꯂꯩꯇꯦꯡꯉꯤ. ꯅ꯭ꯌꯨꯇꯟꯒꯤꯗꯤ ꯀꯗꯥꯏ, ꯀꯔꯤꯁꯨ ꯂꯩꯕꯤꯗꯦ. ꯀꯥ ꯑꯗꯨꯐꯥꯎ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯝꯕꯤ. ꯐꯃꯨꯡ ꯀꯥꯗꯨ ꯅꯥꯇꯩ ꯆꯥꯗꯕ ꯎꯄꯨ ꯑꯇꯦꯛꯄ ꯑꯃꯒ ꯊꯝꯕꯤ. ꯑꯁꯤꯗ ꯅꯠꯇꯦ, ꯃꯐꯤ ꯃꯔꯣꯜ ꯐꯪꯉꯦ, ꯑꯃꯠꯇ ꯂꯩꯕꯤꯗꯦ. ꯃꯣꯏꯅ ꯁꯦꯠꯄ ꯌꯥꯗ꯭ꯔꯦꯅ ꯂꯪꯊꯣꯛꯂꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏꯗꯨ ꯁꯦꯠꯍꯜꯂꯤ. ꯅ꯭ꯌꯨꯇꯟꯒꯤ ꯄꯤꯛꯈ꯭ꯔꯕ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯁꯣꯜꯂꯛꯏ. ꯅ꯭ꯌꯨꯇꯟꯅ, ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯥ, ꯃꯣꯏꯅ ꯑꯩꯕꯨ ꯄꯨꯡꯐꯨꯗ ꯐꯨꯕꯤ. ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯅ꯭ꯌꯨꯇꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯤꯐꯥꯎ ꯌꯧꯅ ꯈꯜꯍꯜꯂꯤ. ꯃꯥꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯑꯀꯥꯏꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯂꯧꯊꯣꯔꯛꯏ. ꯑꯗꯨ ꯌꯦꯡꯉꯒ ꯅꯨꯡꯁꯤꯅ ꯁꯣꯜꯂꯛꯏ. ꯃꯃꯥ, ꯅꯪ ꯀꯩꯒꯤ ꯁꯤꯔꯤꯅꯣ? ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯅ꯭ꯌꯨꯇꯟꯗꯤ ꯃꯆꯤꯟꯗ ꯉꯥꯡꯖꯕꯩ ꯋꯥꯅꯤ. ꯃꯤꯂꯨꯗꯒꯤ ꯃꯄꯤꯁꯨ ꯆꯗꯨꯝ ꯇꯥꯔꯛꯏ. ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯃꯃꯥ, ꯃꯤ ꯇꯥꯃꯣ ꯈꯣꯏ, ꯆꯤꯆꯦ ꯈꯣꯏꯗꯤ ꯑꯆꯥꯄꯣꯠꯁꯨ ꯑꯍꯥꯎꯕ ꯂꯩꯕꯤ. ꯐꯤꯔꯣꯟꯁꯨ ꯐꯖꯕ ꯉꯥꯛꯇ ꯂꯩ. ꯁꯥꯟꯅꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩ. ꯑꯗꯨꯒꯅꯦ ꯃꯃꯥ,
ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯕꯗ ꯐꯨꯔꯛꯏꯕ ꯃꯣꯏꯅ ꯅ꯭ꯌꯨꯇꯟ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯈꯨꯠꯑꯣ ꯃꯁꯥꯋꯣ ꯋꯥ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯇꯣꯏꯕ ꯑꯍꯤꯡꯕ ꯃꯤ ꯑꯃꯗ ꯄꯥꯎ ꯇꯝꯕꯗꯧꯅ ꯅꯨꯡꯁꯤꯔꯕ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯀꯟꯅ ꯍꯥꯏꯖꯩ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕ ꯐꯣꯇꯣ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟꯅ ꯃꯃꯥ ꯇꯨ ꯑꯩꯒꯤ ꯃꯥꯏꯁꯦ ꯃꯃꯥ ꯑꯆꯧꯕꯤꯅ ꯀꯣꯐꯤ ꯑꯁꯥꯕ ꯍꯩꯖꯤꯜꯂꯤꯕ ꯑꯗꯨꯒꯅꯦ ꯃꯥꯅ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯃꯥ ꯑꯩꯁꯨ ꯁꯤꯔꯒꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯆꯦꯆꯦꯅ ꯍꯥꯏꯔꯤꯕ ꯅꯪꯁꯦ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯍꯥꯏꯌꯦ ꯃꯃꯥ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯦ ꯃꯣꯏꯅ ꯌꯥꯝ ꯐꯩ ꯑꯗꯨꯒꯅꯦ ꯆꯦꯆꯦ ꯂꯩꯇ꯭ꯔꯗꯤ ꯆꯥꯛꯁꯨ ꯄꯤꯖꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯃꯃꯥ ꯅꯪ ꯋꯥ ꯉꯥꯡꯉꯣ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯅꯣꯛꯑꯒ ꯂꯩꯔꯤꯅꯣ ꯐꯣꯇꯣ ꯑꯗꯨꯗ ꯃꯃꯥꯅ ꯃꯃꯣꯟ ꯅꯣꯛꯄꯗꯨ ꯎꯔꯒ ꯃꯃꯥꯅ ꯇꯁꯦꯡꯅ ꯅꯣꯛꯏꯕꯣꯏ ꯅꯤꯡꯉꯤ ꯅ꯭ꯌꯨꯇꯟꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯕꯗꯨ ꯇꯥꯕꯤꯗꯦ ꯍꯥꯏꯅ ꯁꯥꯎꯔꯒ ꯑꯃꯨꯛ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯒ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯌꯦꯡꯉꯤ ꯃꯄꯤꯁꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯏ ꯃꯃꯥꯏꯗꯨ ꯑꯁꯥꯕ ꯍꯩꯖꯤꯟꯈꯤꯕꯩ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ ꯅꯨꯡꯁꯤꯔꯕ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯐꯤ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯆꯣꯠꯍꯜꯂꯒ ꯅꯞꯊꯣꯛꯏ ꯑꯗꯨꯁꯨ ꯃꯥꯅ ꯀꯩꯝꯇ ꯈꯪꯗꯗꯅ ꯐꯤ ꯑꯗꯨꯅ ꯀꯟꯅ ꯇꯛꯎꯕꯗꯩ ꯃꯃꯥꯏꯗꯨ ꯃꯆꯦꯠ ꯑꯃ ꯐꯛꯑꯦ ꯅ꯭ꯌꯨꯇꯟꯗꯤ ꯊꯨꯞꯄꯣꯏ ꯀꯩꯕꯣꯏ ꯁꯥꯕꯅ ꯉꯥꯎꯔꯦ ꯀꯞꯄꯒ ꯃꯨꯅꯥꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯃꯨꯅꯥꯟꯗꯤ ꯂꯩ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅ꯭ꯌꯨꯇꯟ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯆꯪꯉꯨꯔꯗꯤ ꯐꯨꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯅ ꯍꯦꯟꯔꯤꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯏ ꯁꯣꯝꯗꯅ ꯍꯦꯟꯔꯤꯗꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩ ꯅ꯭ꯌꯨꯇꯟꯅ ꯍꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟꯅ ꯇꯌꯥꯏ ꯍꯦꯟꯔꯤꯁꯨ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯏ ꯍꯦꯟꯔꯤꯅ ꯑꯩ ꯀꯥꯗ ꯀꯅꯥꯅ ꯄꯔꯃꯤꯁꯟ ꯄꯤꯔꯒ ꯆꯪꯉꯛꯀꯦ ꯅ꯭ꯌꯨꯇꯟꯗꯤ ꯀꯤꯗꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯂꯩ ꯃꯄꯤꯁꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯏ ꯍꯦꯟꯔꯤꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯅ꯭ꯌꯨꯇꯟꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯇꯣꯏꯒꯤ ꯇꯧꯏ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤꯅ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯀꯧꯔꯛꯏ ꯍꯦꯟꯔꯤꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯁꯤꯗ ꯂꯥꯛꯑꯣ ꯍꯦꯟꯔꯤ ꯐꯅ ꯁꯥꯊꯤꯖꯔꯁꯨ ꯅ꯭ꯌꯨꯇꯟꯕꯨꯗꯤ ꯅꯨꯡꯁꯤꯖꯩ ꯅ꯭ꯌꯨꯇꯟꯁꯨ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯁꯥꯎꯔꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯩ ꯍꯦꯟꯔꯤꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯅꯪ ꯅꯨꯄꯤꯔꯣ ꯍꯣꯃꯣꯔꯣ ꯅ꯭ꯌꯨꯇꯟꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯑꯩ ꯅꯨꯄꯥꯅꯦ ꯍꯦꯟꯔꯤꯅ ꯑꯩ ꯃꯤ ꯐꯨꯅꯤꯡꯗꯦ ꯈꯪꯖꯧꯀꯣ ꯅ꯭ꯌꯨꯇꯟꯗꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ ꯍꯦꯟꯔꯤꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅ꯭ꯌꯨꯇꯟ ꯀꯦꯔꯞ ꯇꯧꯔꯒ ꯃꯌꯥꯝꯕꯩ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤꯅ ꯃꯈꯨꯠꯑꯣ ꯃꯁꯥꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯆꯪꯁꯤꯜꯂꯛꯀꯅꯣ ꯅ꯭ꯌꯨꯇꯟ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯆꯤꯟꯒꯥꯗꯨ ꯄꯣꯝꯊꯣꯛꯑꯒ ꯄꯩꯗꯅ ꯂꯩ ꯍꯦꯟꯔꯤꯅ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯅ ꯀꯌꯥꯔ ꯍꯥꯏꯈ꯭ꯔꯦ ꯅ꯭ꯌꯨꯇꯟꯅ ꯑꯩ ꯀꯥꯏ ꯇꯧꯒꯦ ꯍꯦꯟꯔꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯠ ꯍꯥꯏꯌꯣ ꯅ꯭ꯌꯨꯇꯟꯅ ꯇꯌꯥꯏ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯤꯗꯥꯛ ꯇꯩꯕꯤꯌꯣ ꯌꯥꯝ ꯅꯥꯏꯌꯦ ꯍꯦꯟꯔꯤꯁꯨ ꯉꯁꯥꯏꯗꯩ ꯎꯗꯦ ꯎꯕꯒ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏꯕ ꯅ꯭ꯌꯨꯇꯟꯗꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯀꯥꯗꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯀꯣꯐꯤ ꯍꯩꯖꯤꯜꯂꯤꯕ ꯍꯦꯟꯔꯤ ꯗꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ ꯈꯪꯅꯤꯗꯅ ꯃꯣꯏ ꯉꯥꯏꯀꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩ ꯍꯤꯗꯥꯛ ꯇꯩꯕꯤꯒꯦ ꯅ꯭ꯌꯨꯇꯟꯅ ꯅꯣꯛꯐꯦ ꯇꯧꯔꯒ ꯍꯦꯟꯔꯤꯒꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯩꯔꯦ ꯁꯣꯝꯗꯗꯤ ꯍꯦꯟꯔꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯥꯛꯁꯂꯣ ꯒ꯭ꯂꯣꯕ ꯎꯞꯄꯒ ꯊꯣꯛꯂꯛꯏ ꯅ꯭ꯌꯨꯇꯟꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯂꯩꯔꯝꯕ ꯎꯕꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯅ꯭ꯌꯨꯇꯟꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯩ ꯍꯦꯟꯔꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅ꯭ꯌꯨꯇꯟ ꯌꯥꯝ ꯀꯤꯅ ꯃꯅꯥ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟꯅ ꯇꯌꯥꯏ ꯁꯣꯔꯤ ꯍꯦꯟꯔꯤꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯄꯔꯞ ꯆꯪꯁꯤꯜꯂꯛꯑꯒ ꯐꯃꯨꯡꯗ ꯊꯥꯔꯝꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯨ ꯂꯥꯛꯇꯅ ꯂꯪꯈꯤ ꯅ꯭ꯌꯨꯇꯟꯗꯤ ꯑꯗꯨ ꯎꯕꯗ ꯆꯦꯟꯗꯣꯏꯒꯤ ꯇꯧꯏ ꯍꯦꯟꯔꯤꯅ ꯇꯞꯊꯔꯒ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯃꯆꯥ ꯁꯤꯗ ꯐꯝꯃꯣ ꯍꯦꯟꯔꯤꯅ ꯐꯝꯃꯣ ꯍꯥꯏꯗꯨ ꯑꯇꯩ ꯀꯔꯤꯗꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛ ꯃꯈꯥꯗꯅꯤ ꯅ꯭ꯌꯨꯇꯟꯁꯨ ꯃꯈꯥꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯃꯥꯏꯗꯨ ꯍꯤꯗꯥꯛ ꯇꯩꯕꯤ ꯅ꯭ꯌꯨꯇꯟꯅ ꯇꯌꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯕ ꯍꯦꯟꯔꯤ ꯀꯩꯝꯇ ꯈꯨꯝꯗꯦ ꯃꯈꯥꯗ ꯄꯔꯞ ꯀꯨꯝꯊꯔꯛꯏ ꯃꯃꯥꯈꯣꯏꯅ ꯆꯥꯛ ꯆꯥꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯆꯤꯡ ꯐꯠꯇꯕ ꯑꯉꯥꯡ ꯍꯥꯏꯗꯨꯅꯤ ꯃꯃꯥꯈꯣꯏꯅ ꯆꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨ ꯒ꯭ꯂꯥꯁ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯈꯨꯇꯨꯝꯅ ꯊꯤꯟꯗꯠꯂꯤ ꯍꯦꯟꯔꯤꯅ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯕꯗꯩ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯁꯨ ꯒ꯭ꯂꯥꯁꯅꯒ ꯑꯣꯏꯔꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯂꯩꯃꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯀꯩꯗꯧꯔꯒꯦ ꯌꯥꯏꯃ
ꯍꯦꯟꯔꯤꯅ ꯃꯃꯤꯠꯀꯥꯗꯨ ꯏꯃꯨꯛ ꯉꯥꯡꯉꯒ ꯑꯀꯤꯕ ꯐꯪꯅ ꯁꯞꯇ꯭ꯔ ꯇꯧꯔꯛꯏ꯫ ꯁꯥ ꯑꯣꯜꯂꯗꯤ ꯁꯔꯪꯗ ꯂꯩꯒꯗꯕ, ꯌꯨꯝꯗ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯖꯦꯝꯁꯅ ꯃꯌꯥꯝꯕꯅꯤ ꯁꯥꯗꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯐꯨꯗꯣꯏꯒꯤ ꯇꯧꯔꯛꯏ꯫ ꯍꯦꯟꯔꯤꯅ ꯑꯃꯨꯛꯇꯪ ꯀꯥꯎꯕꯗ ꯃꯈꯥꯗ ꯁꯜꯂꯒ ꯇꯥꯈꯤ꯫ ꯂꯩꯃꯅ ꯀꯔꯤꯅꯣ ꯌꯥꯏꯃ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ? ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯌꯥꯝꯕ ꯑꯁꯤꯕꯨ ꯐꯨꯔꯒ ꯂꯝꯖꯥ ꯁꯔꯥ ꯑꯁꯤꯒꯤꯗꯃꯛ? ꯍꯦꯟꯔꯤꯗꯤ ꯃꯆꯤꯡ ꯐꯠꯇꯕꯩ ꯖꯥꯠꯇ ꯁꯥꯎꯔꯗꯤ ꯁꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯃꯥꯗ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯛꯏ꯫ ꯏꯌꯥꯝꯕ ꯍꯥꯏꯕ ꯂꯩꯇꯦ, ꯏꯃꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯗꯣ ꯑꯃꯠꯇ ꯍꯤꯡꯉꯣꯏ ꯍꯥꯏꯁꯦ ꯅꯁꯥꯅ ꯀꯥꯎꯗꯕ ꯐꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯠꯇꯣꯏꯒꯤ ꯇꯧꯏ꯫ ꯇꯥꯂꯛꯇꯨꯗꯅꯤ ꯍꯦꯟꯔꯤꯅ ꯃꯄꯥꯟꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯆꯥꯗꯨ ꯄꯨꯊꯣꯛꯂꯒ ꯂꯩꯕ ꯎꯔꯦ꯫ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯍꯦꯟꯔꯤꯒꯤ ꯑꯉꯥꯎꯒꯤ ꯃꯆꯤꯡꯗꯨ ꯍꯧꯔꯛꯏ꯫ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯁꯥꯎꯗꯨꯅ ꯂꯥꯎꯕ ꯈꯣꯡꯕ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯌꯥꯝꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯂꯩꯃꯅ ꯌꯥꯝ ꯄꯥꯈꯠꯅ ꯌꯥꯏꯃ ꯀꯩꯗꯧꯔꯒꯦ ꯅꯪ? ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ? ꯍꯦꯟꯔꯤꯗꯤ ꯃꯃꯤꯠꯇꯨ ꯏꯃꯨ ꯉꯥꯡꯈꯠꯂꯛꯑꯒ ꯍꯤꯡꯆꯥꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥ ꯀꯔꯛ ꯀꯔꯛ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯄꯣꯠꯇ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩꯒꯤ ꯆꯤꯟꯗꯩ ꯀꯌꯥꯔ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯅꯣ ꯍꯥ? ꯂꯩꯃꯅ ꯅꯪꯒꯤ ꯄꯣꯠꯇꯤ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯄꯥꯏꯗꯦ, ꯊꯦꯡꯁꯨ ꯊꯦꯡꯗꯦ ꯌꯥꯏꯃ, ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯒꯦ? ꯍꯦꯟꯔꯤꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩ ꯁꯥꯏꯀꯜꯁꯦ ꯀꯅꯥꯅ ꯄꯥꯏꯔꯝꯒꯦ ꯍꯥ? ꯀꯅꯥꯅꯣ? ꯅꯁꯥꯅ ꯈꯪꯅ ꯊꯣꯛꯂꯛꯑꯣ꯫ ꯍꯦꯟꯔꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯍꯦꯟꯔꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗꯅꯣ ꯍꯥ? ꯍꯦꯟꯔꯤ ꯐꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯆꯤꯡ ꯈꯪꯕ ꯉꯥꯛꯇꯅꯤꯅ ꯀꯤꯅꯩ꯫ ꯂꯩꯃꯅ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯏꯃ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯄꯥꯏꯗꯦꯅꯦ ꯅꯪꯕꯣ꯫ ꯍꯦꯟꯔꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯑꯒ ꯀꯔꯤ ꯀꯅꯥꯁꯨ ꯄꯥꯏꯗꯦ ꯍꯥꯏꯕ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯥꯏꯀꯜꯁꯦ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤꯕ? ꯂꯩꯃꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯖꯦꯝꯁꯇ ꯌꯦꯡꯉꯛꯑꯒ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯀꯅꯥꯁꯨ ꯄꯥꯏꯗꯦ, ꯅꯪꯅ ꯉꯁꯥꯏ ꯀꯥꯎꯍꯧꯕ ꯑꯣꯏꯔꯝꯅꯤ꯫ ꯍꯦꯟꯔꯤꯅ ꯑꯩꯅ ꯀꯥꯎꯔꯝꯕ? ꯐꯔꯦ ꯐꯔꯦ, ꯅꯣꯏ ꯀꯅꯥꯝꯇ ꯄꯥꯏꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯥꯏꯔꯝꯕ ꯊꯣꯛꯂꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯖꯅꯨ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯔꯤ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯃꯌꯥꯝꯗꯨꯗꯤ ꯀꯔꯤ ꯇꯧꯔꯛꯀꯗꯕ ꯊꯣꯛꯀꯗꯕ ꯍꯥꯏꯕ ꯑꯁꯤ ꯈꯟꯕꯗ ꯃꯌꯥꯝꯗꯨ ꯃꯤꯄꯥꯏꯅꯔꯦ꯫ ꯖꯦꯝꯁꯅ ꯃꯌꯥ ꯆꯤꯛꯑꯒ ꯅ꯭ꯌꯨꯇꯟꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ꯫ ꯅꯪ ꯉꯁꯤ ꯑꯩꯅ ꯀꯩꯗꯧꯒ ꯌꯦꯡꯉꯨ꯫ ꯅ꯭ꯌꯨꯇꯟꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯕꯨ ꯑꯃꯨꯛ ꯐꯨꯔꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯦ꯫ ꯂꯩꯃꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯝꯖꯥ ꯁꯔꯥ ꯅꯪꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯒ ꯍꯥꯏꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯅꯪ ꯈꯪꯅꯤ꯫ ꯅ꯭ꯌꯨꯇꯟ ꯌꯥꯝ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯃꯃꯥ ꯑꯩꯅ ꯅꯠꯇꯦ, ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ꯫ ꯂꯩꯃꯅ ꯅꯆꯤꯟ ꯊꯤꯕ ꯅꯪ ꯀꯩꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪ? ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯍꯦꯟꯔꯤ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯍꯦꯟꯔꯤꯗꯤ ꯁꯨꯖꯝꯅꯤꯋꯣ ꯀꯩꯋꯣ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯍꯦꯟꯔꯤꯅ ꯅꯣꯏ ꯑꯃꯠꯇ ꯄꯥꯏꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯐꯩ, ꯀꯔꯤꯒꯨꯝꯕ ꯄꯥꯏꯔꯝꯕ ꯊꯣꯛꯂꯗꯤ ꯅꯁꯥꯅ ꯀꯨ ꯆꯟꯁꯤꯟꯕ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯂꯩꯔꯤꯗꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯍꯦꯟꯔꯤꯅ ꯁꯨꯖꯝꯅꯤꯀ ꯊꯥꯟꯗꯨꯅ ꯀꯩꯀꯩ ꯄꯥꯎꯗꯔꯒ ꯆꯥꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯍꯦꯟꯔꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯁꯥꯏꯀꯜꯗꯨ ꯂꯥꯛꯇꯅ ꯏꯜꯂꯒ ꯈꯣꯡꯄꯥꯛꯅ ꯊꯣꯛ ꯊꯣꯛ ꯀꯥꯎꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯇꯥꯏꯕꯪꯅ ꯆꯠꯅꯗꯕ ꯂꯣꯟꯆꯠꯅꯤ, ꯑꯉꯥꯎꯕ ꯑꯃꯗꯒꯤ ꯍꯦꯜꯂꯤ꯫ ꯂꯩ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯡꯅꯔꯦ꯫ ꯂꯩꯃꯅ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯏꯃꯥꯒꯤ ꯌꯥꯏꯃ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯧ ꯀꯩꯗꯧꯒꯦ? ꯍꯦꯟꯔꯤꯅ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ꯫ ꯆꯪꯁꯤꯜꯂꯛꯀꯅꯣ ꯅꯪ, ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯍꯤꯡꯉꯣꯏ ꯉꯁꯤ꯫ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯂꯩꯃꯅ ꯑꯣꯏꯗꯕ ꯉꯥꯡꯉꯛꯏ꯫ ꯁꯦ ꯏꯃꯥ ꯍꯥꯏꯒꯦ, ꯑꯩꯅ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯕꯅꯦ꯫ ꯍꯦꯟꯔꯤꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯑꯒ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ? ꯂꯩꯃꯅ ꯖꯦꯝꯁꯇ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯣ ꯅꯪꯒꯤ ꯁꯥꯏꯀꯜ ꯄꯥꯏꯔꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯁꯤꯒꯤ ꯂꯝꯖꯥ ꯁꯔꯥꯁꯤꯅ ꯄꯥꯏꯔꯝꯕꯅꯦ꯫ ꯍꯦꯟꯔꯤꯗꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯅ꯭ꯌꯨꯇꯟꯗ ꯌꯦꯡꯉꯛꯏ꯫ ꯅ꯭ꯌꯨꯇꯟꯅ ꯃꯥꯅ ꯅꯠꯇꯦ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯔꯤꯗꯤ ꯃꯥꯒꯤ ꯐꯥꯊꯕ ꯉꯝꯗꯕ ꯃꯆꯤꯡꯗꯨꯅ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯨꯖꯝꯅꯤ ꯑꯗꯨꯅ ꯅ꯭ꯌꯨꯇꯟꯗ ꯊꯣꯝꯂꯛꯏ꯫ ꯅ꯭ꯌꯨꯇꯟꯅ ꯑꯌꯨꯝꯃ ꯑꯩ ꯁꯤꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯕꯗ ꯀꯞꯄꯒ ꯍꯥꯏꯖꯔꯛꯏ꯫ ꯇꯌꯥꯏ ꯑꯩꯅ ꯅꯠꯇꯦ, ꯑꯩꯗꯤ ꯁꯥꯏꯀꯜ ꯊꯧꯕ ꯍꯩꯇꯦ, ꯅꯣꯡꯇꯁꯨ ꯊꯧꯕ ꯇꯝꯕꯤꯗꯦ꯫ ꯇꯌꯥꯏ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ, ꯄ꯭ꯔꯣꯃꯤꯁ꯫